Manipuri gi oina kumja lisingani kunmathoi kunithoi asida class 10 gi dropout Maheiroi Amatta Leikhide HAINA Union Minister of Education DHARMENDRA PRADHAN na PHONGDOKKHRE LEMJANINGAI OIRABA PANDAM asi Manipur LEINGAKNA PAIKHATPA school PHAGATHANSI AMASUNG LAIRIK TAMHANLASI HAIRIBA mission asigi MATENGNA PHANGBA NGAMBANI HAINA Chief Minister BIREN PHONGDORAKLI Housing Sathariba Parliament ki ningthammi from the Union Minister DHARMENDRA PRADHAN na kumja lisingani tarani pande ki tongan state singi class 10 dropout ki matangda pikhiba aiba cherol amana hai Manipur na singthanangai oiba mawongda kumja lisingani kunmathoi kunithoi gi oina class 10 da dropout tawkhiba Maheiroi Amatta Leikhide masina state asida mahi masingi lamda aduki matik khumang chawsina thabak pangthokli haibgi mayak laraba khudam oiri kumja lisingani tarani pan taramapan da Manipur go in class 10 gi dropout rate asisada kun dasmik manga kumja lisingani taramapan kundana chada taramari dasmik nipan ani amadi kumja lisingani kun amadi kun mathoi dana chada taratruk dasmik ani oiki haiba wafam Union Minister gi cherol aduna makhatana palli Manipur na phangliba singthanangai oiraba mingchat asigi matangda Chief Minister BIREN na India Today ani the high kumja lisingani taramapan da Manipur LEINGAKNA flagship program oina HONGDOKKHRE school PHAGATHANSI AMASUNG LAIRIK TAMHANLASI HAIRIBA mission ani asina ngasidi Manipurna mahai masingi lamda khumang chawsinba ngamlakli laibak asigi atoppa state kharadadi media gi pukning akhanaba mongda chingsilaga thabak tawrabasu Manipuri gi oinadi lengak asna quality education puraknabagi damak tawgadaba thabak aduda mai onsilaga angamba thakta pangthoktuna lakli Manipur leiriba assembly constituency humfugi khangat labba lengaki school sing masak thokpa amamam oinaba school PHAGATHANSI mission gi makhada mathau taba fund infrastructure amadi human resourcing piduna thabak pangthokli housing power oina school PHAGATHANSI mission gi makhada lengaki school chamaga marfu konsili amaromda LAIRIK TAMHANLASI hairiba program asi sel gi khudong chadaba yauna atai maram kyana mahimasin tamba phanglaroidaba Maheiroi singda akhanaba mityang thamduna thabak tawri hainasu Chief Minister BIREN na makhatana phongdokhi